Public Works Department dagi reply ya ngasi phange Anglo Kuki War Centenary Gate Huzik Chorchampur National Highway number 2 da leiribase sigi construction gi permission amata Public Works Department dagi amta permission amta pide haibagi khoindagi RTI reply lakpire amapan hen phajal ablimi Manipur gi irang si taseng na huzik me tang ahumda Kuki community gi amasung lakliba illegal immigrants militant singsina backing leire harakanda ki community gi mi singsina sandu iba false propaganda sandu omba aikoi gi Anglo Kuki War Centenary Gate se akoi gi maithana ba tawrami maitain maithana ba tawrami kaina haijalakpa adudagi koi gi Delhi University gi university daga koi Anglo Kuki War 1917-1919 sigi koi syllabus ka hapchan naba tawrakpa koi gi distorted history koi gi sungai leram daba war haitare maming leiraba university daga hapchan naba honarakpa aduga Manipur da sungai leram daba history haitare adugi Centenary Gate ama huzik leiriba se si sariba sigi permission leibra leitabra si kanana tawra sariba no sigi history se lana chalaliba se karigino haiduna sigi kumana kanana si sanabagi damakta koi gi permission piriba no na aina akoigi Public Works Department ta akoigi RTI thajabasida akoigi Public Works Department dagi reply ya ngasi phange Anglo Kuki War Centenary Gate Huzik Chorchampur National Highway number 2 da leiribase sigi construction gi permission amata Public Works Department dagi amta permission amta pide haibagi khoindagi RTI reply lakpire aduga sigi mathakta su na koi 19 December 2022 concerned DC da aikoigi si gate si lauthok pagi matangda su order pi khiba leire che sigi ko aingon da pirak reply sigi matung ina haitare adudi suk koi de base sigi aran be history thamaga yom chadana National Highway number 2 da sajalibasi si kadawai sariba no lokthok naba order pi khrabawda hujibo lokthok tribase karigino aduna huzik RTI reply dagi su khangjare Public Works Department dagi sigi permission pi khiba amta leite haibagi potam su leirabanina sigi Centenary Gate si concern department na Manipur amata ni huzik leiribase adu Manipur sida akogi Manipur sida aran be history imta chatpa pamde aran be history imta lahenba pamde aduna aran be history leitaragadi tawriba aran ba sing mafam si leitaragadi aduna akogi hayeng tungda lakadaba generation gi damakta akaiba mayam lakani aduna yaragadi sigi 19/12/2022 dasu sigi removal gi permission pi giba koi order pi giba leirabanina Anglo Kuki War Centenary Gate si sigi si yam thuna lokthok piro